ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯑꯁꯤꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯁꯣꯏꯒꯤ ꯏꯃꯨꯡꯗ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯃꯥꯏꯕ ꯑꯃ ꯂꯩ꯫ ꯑꯍꯟꯅꯤ ꯆꯍꯤꯁꯨ 60ꯃꯨꯛꯀꯤ ꯂꯦꯡꯅꯤ꯫ ꯑꯍꯜ ꯑꯁꯤꯒꯤ ꯃꯆꯥꯅ ꯅꯨꯄꯥ 2 ꯅꯨꯄꯤ 2꯫ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯑꯁꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ꯫ ꯏꯆꯦꯁꯨ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯁꯤꯅ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯁꯥꯟꯅꯕꯤꯕꯗꯒꯤ ꯏꯃꯥꯅ "ꯏꯕꯦꯝꯃ ꯅꯪ ꯅꯌꯨꯝ ꯄꯥꯜꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯍꯜ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯅꯪ ꯁꯤꯕ ꯇꯥꯔꯦ" ꯍꯥꯏꯗꯨꯅ ꯏꯆꯦꯁꯤ ꯃꯌꯨꯝ ꯄꯥꯜꯍꯟꯈꯤ꯫ ꯏꯆꯦꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯍꯜ ꯑꯁꯤꯅ ꯏꯆꯦꯒꯤ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯀꯤ-ꯑꯀꯤꯕ ꯃꯌꯥꯝ ꯑꯃ ꯎꯍꯜꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯇꯩꯗꯤ ꯈꯔꯁꯨ ꯀꯤꯒꯟꯗꯦ꯫ ꯍꯥꯏꯕꯗꯤ ꯕꯕꯥ, ꯏꯃꯥ, ꯑꯩꯈꯣꯏ 3 ꯑꯁꯤꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯑꯣꯏꯕ ꯑꯍꯜ ꯑꯁꯤꯅ ꯀꯌꯥ ꯍꯦꯟꯖꯟꯕ ꯉꯝꯃꯝꯗꯦ꯫ ꯇꯁꯦꯡꯅ ꯑꯍꯜ ꯑꯁꯤꯅ ꯈꯜꯂꯤꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ 2ꯗꯨꯒꯤ ꯃꯔꯛꯇ ꯗꯥꯏꯅꯥ ꯍꯥꯏꯗꯅ ꯏꯆꯦꯒ ꯇꯤꯟꯅꯖꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯥꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏ, ꯅꯨꯄꯥꯗꯨꯁꯨ ꯊꯕꯛ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯏ, ꯑꯗꯨꯒ ꯃꯄꯥ ꯃꯃꯥꯁꯨ ꯊꯥꯏꯅ ꯊꯕꯛ ꯆꯥꯎꯅ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯄꯦꯟꯁꯤꯜ ꯂꯣꯏꯅ ꯆꯠꯂꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯗꯥꯏꯅꯥ ꯍꯥꯏꯔꯤꯁꯤ ꯀꯌꯥ ꯄꯥꯝꯃꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯑꯣꯏꯅ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯏꯆꯦꯅꯁꯨ ꯑꯍꯥꯟꯕꯗꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯕꯨ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯉꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥꯁꯤꯅ ꯏꯆꯦꯗ ꯐꯣꯟ ꯇꯧꯔꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯟ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯌꯦꯡꯉꯨ, ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯗꯥꯏꯅꯥꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯈꯣꯏꯒꯤ ꯃꯅꯦ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯅꯦ ꯑꯗꯨꯗ ꯑꯩꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯍꯪꯉꯤ ꯍꯥꯏ꯫ ꯑꯩꯒꯁꯨ ꯈꯪꯅꯩ ꯍꯥꯏꯗꯅ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯅꯪꯅꯁꯨ ꯈꯪꯉꯤꯗꯨꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯥꯒ ꯑꯩꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯤ ꯍꯥꯏꯕꯁꯤ꯫ ꯇꯁꯦꯡꯅ ꯑꯩꯗꯤ ꯅꯪꯒ ꯈꯪꯅꯖꯕ ꯄꯥꯝꯕꯅꯤ꯫ ꯃꯗꯨꯗ ꯃꯥꯅ ꯅꯪꯒ ꯁꯨꯝ ꯄꯨꯟꯕꯗꯨꯗ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗꯗꯅ ꯂꯩꯕꯅꯤ꯫ ꯃꯉꯣꯟꯗ ꯅꯪꯅ ꯋꯥꯐꯝ ꯑꯁꯤ ꯈꯔ ꯇꯝꯕꯤꯈꯣ, ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ" ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤꯅ ꯏꯆꯦꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯁꯨ ꯈꯔ ꯄꯪꯕꯒ ꯗꯥꯏꯅꯥ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯔꯣꯜ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯊꯣꯛꯑꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯗꯥꯏꯅꯥꯅ ꯏꯆꯦꯗ ꯂꯥꯟꯅ ꯎꯔꯛꯈꯤ꯫ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯨ ꯏꯆꯦꯅ ꯃꯨꯟꯅꯕ ꯍꯣꯠꯅꯔꯦ꯫ ꯏꯆꯦꯅ ꯅꯨꯄꯥꯗꯨ ꯀꯣꯏꯈꯤꯗꯣꯔꯦ ꯈꯟꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯦꯗ ꯑꯁꯥꯎꯕ ꯃꯥꯂꯣꯝ ꯑꯃ ꯃꯕꯨꯛ ꯃꯅꯨꯡꯗ ꯊꯝꯕ ꯍꯧꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯆꯦꯗꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯔꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯝꯗꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯆꯦꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯇꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯏꯆꯦꯅ ꯀꯌꯥ ꯄꯥꯏꯈꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯆꯦꯁꯤ ꯀꯣꯂꯦꯖ ꯍꯦꯛ ꯍꯜꯂꯛꯄꯒ ꯌꯨꯝꯒꯤ ꯒꯦꯠ ꯊꯣꯡꯒꯥꯟꯗ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯖꯟꯕ ꯍꯧꯔꯛꯄꯗ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯅ ꯕꯣꯝ ꯂꯥꯎꯅ ꯃꯁꯥꯗ ꯂꯦꯛꯊꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯇꯦ, ꯊꯕꯛ ꯑꯃ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥ ꯕꯕꯥꯗꯤ ꯁꯨꯃꯥꯡꯗ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯇꯥꯔꯒ ꯊꯕꯛ ꯇꯧꯗꯨꯅ ꯂꯩ ꯍꯥꯏ꯫ ꯏꯆꯦꯅ ꯒꯦꯠꯇꯒꯤ ꯆꯪꯉꯛꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯦꯠꯇꯨꯗ ꯕꯣꯝ ꯂꯥꯎꯅ ꯃꯁꯥꯗꯨ ꯃꯈꯥꯗ ꯐꯝꯊꯈꯤꯕꯗꯨ ꯎꯕꯗ ꯕꯕꯥꯒ ꯏꯃꯥꯒ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯏꯆꯦꯕꯨ ꯊꯥꯡꯖꯜꯂꯛꯇꯨꯅ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯏꯆꯦꯗꯤ ꯀꯌꯥ ꯂꯥꯛꯇꯕꯗꯒꯤ ꯕꯕꯥꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯀꯥ ꯇꯣꯝꯕ ꯍꯥꯏꯗꯅ ꯑꯣꯛꯇꯣ ꯊꯧꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯛꯇꯣꯁꯤꯗ ꯏꯆꯦꯁꯤ ꯍꯥꯞꯄꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ, "ꯅꯨꯡꯁꯥꯗ ꯃꯈꯣꯡꯅ ꯁꯥꯡꯅ ꯆꯠꯄꯒꯤ ꯃꯁꯥ ꯁꯣꯟꯊꯔꯛꯄꯅꯤ꯫ ꯍꯌꯦꯡꯈꯩꯗꯤ ꯀꯣꯂꯦꯖ ꯆꯠꯄꯗ ꯌꯨꯝꯗꯒꯤ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯆꯠꯂꯨ, ꯆꯈꯥꯎ ꯍꯥꯡꯍꯟꯒꯅꯨ" ꯍꯥꯏꯔꯛꯈꯤ꯫ ꯏꯆꯦꯁꯨ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯆꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯆꯦꯕꯨ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯊꯔꯛꯈꯤ꯫ ꯑꯩ ꯍꯜꯂꯛꯄꯗꯁꯨ ꯏꯆꯦꯁꯦ ꯐꯃꯨꯡꯗ ꯏꯃꯥꯅ ꯁꯪꯉꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯆꯦꯁꯦ ꯉꯁꯥꯏ ꯋꯥꯟꯊꯔꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯂꯩꯔꯣ, ꯆꯠꯊꯣꯛꯈ꯭ꯔꯅꯨ꯫ ꯏꯃꯨꯡꯅꯦꯅ ꯃꯤꯁꯨ ꯂꯩꯖꯗ, ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯕꯗ ꯏꯄꯥ ꯈꯛꯇꯅ ꯍꯣꯠꯅꯕ ꯉꯝꯗꯦ" ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯆꯠꯂꯔꯣꯏ, ꯑꯗꯣ ꯃꯥꯕꯨ ꯀꯩꯀꯩ ꯆꯥꯁꯤꯜꯂꯛꯆꯥꯅꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅꯁꯨ "ꯈꯪꯗꯦ, ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯁꯨ, ꯃꯁꯥꯗ ꯈꯔ ꯅꯨꯡꯉꯥꯏꯔꯕ ꯍꯪꯕꯤꯔꯨꯁꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯄꯒꯤ ꯃꯅꯤꯡꯗ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯊꯣꯛꯄꯗ ꯃꯄꯥꯟꯗ ꯀꯔꯤꯅꯣꯃ ꯂꯩꯍꯧꯔꯦ ꯍꯥꯏꯗꯅ ꯃꯁꯥꯗ ꯏꯄꯥ ꯄꯥꯛꯀꯅ ꯌꯨꯝ ꯃꯅꯨꯡꯗ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫
Babaga aiganasu mapanda thoga yenguba matamdasu midi kanasu leiramkhide. Asumna sumtoina isesi masada ki khang nangba mati maram isa sadana makok ngawi hairamaga makhada bom longna tuthakhiba matau kya se tawrakhi. Akhoi su isegi matau aduda maiba maibi yengdana doctor da sum tanarami maiba dugi machanupi duna su isesi mayumda karino machauksi haidana hekta pukhi. Aduga hek khalakpaga isedi masa nungaiti kok ngawi haidana phamungda hekta hepkhi. Nupa aduna su iseda takpa horakhi maga khangnarasi haiduna. Adubu isena nupa aduda thina ngangami. Hanadi isesu nupa aduna phone tawrakpada phajana adum khumbirambani. Maibadugi machanupi Daina hairiba nupi sisu akhoigida hana toina sangambadu kaya toina lakhide. Marak marakta labasu akhoida hana tawramdaba mong mataw amada mamito khoi imunggi mioisingda huran mityang ama yengba horakhi. Imanasu isena hungiba mataw asida Dainada wari sarami. Matam aduda Daina hairiba nupisi masada haraubagum tawrakhi. Nongmasu ahing amada aina maningda mapan thokpa chatpada akwai lapu makhongda mioi ama lepaga leiramki. Aisu madu urubada isada swai lauki. Kanaguma khara kiganba mi oiramlagadi numittuda khoi laurambasu yai. Adubu aidi isada khara kigandaba mi oibana ngayaktangduda aigi pakhatpadu isa itumda phathazarami. Aduga aisu lapu makhong asida mi ma lepisi kananu yengi haidana yengda sum yengsaluba matamdadi akwai ise malakhi. Madudagi aisu ingakangna ise nanglo aduda leirido kaidawrino aduda haiduna manakta sum kauduna sangselami. Adubu mafam aduda leiramliba mioy adudi akwai ise oiramki. Amamba marak aduda lapu mathakta munna yengkhalaga leiramki. Mataw aduda aisu masidi mawng amani khanduna isegi makhuto taplongna pairaga lao iche changasi haiduna imungda pusalakhi. Haiphet aina imungda changamdaidasu lapu makhong adomda othoktuna yengubada lapu manado nungsisu sittana phat haihumba tawrakhi. Ise soina magi kada makut samaga pusanbirami. Ahinga aduda imagi kada sangaga imabusu haudomi. Aina aduga imada sumna hairami. Ima ise se mapana lapu makhongda mondrang sanaraga leirami. Manungda changasisu yade. Aina makut pairaga imungda pusalakpani. Magi sibu mamangda chaliba kaiduro nang amukta yengu cho tumhaudribani hairami. Imana mo sumna hairaki. Ibungo nache se handak barak mawng ama tawrabani. Hanadi sumaina kya tawramdabani. Khangdre masada kari leina leirabajano hairaki. Aina mo imada ima doctor haiba ma tanaraga amukta yengthokpiyo hairami. Maibagi machanupi Daina hairiba nupi sisu isena hek wakhan mankhibadagi yum asida nongmata anaba hangba lakhide. Nupa adu sumana namdana koikhi. Asomdana isedi masada pura angaubi amagi matawgum nongmagi leisilakhi. Adubu nongmadi babagi machi ahan akwai nenedu yum asida cheraubagi purit phiron thinba lakhi. Ine se Kaisampata mayum panbani. Asumna ine sina chichegi mataw adu ubada pungakngakhi. Akwai da so sumna hangakhi. Kaino angang asidi kaidawrage masada laitongiru natraga kari ongnakiba yawbage hangakhi. Matam aduda babana sumna hairami. Khangde ise yengba yabi yenge kari sukanadi hanadi sumaina tawramdabani. Kuidre handak thama anisida oiriba matawni hairami. Babagi masi ahal aduna amo nakoina yengse kanadano maibra maibira hangakhi. Wafam aduda imana mo sumna khummi ise maiba maibidi yengde doctor ngakta tanaraga leire. Akhoisu madugi bhap oidre hairami. Imagi wafam aduda nenena mo sumna hairaki. Yare ai loina khange angangse kai tawbano haibasi. Maningi mioi singa siga noiga khana senakhiba yawbro hangakhi. Tasengmade khoi nenena maningda maiba phataba ma leiri haibasi akhoi nene hoide khangami. Thaina dagi so khoi poktringai dagi su ahal adugi magunsi babagi masi ahal asina loina khangami. Asumna akhoi ine sina khudakta moigi gari da isebu maibi amagi manakta purami. Maibi aduna su isegi masada paiduna yengbada asumna hairaki. Angang asidi masada mahi posemna yomduna leikhre. Atamnana angang asida tawbirakpani. Nakhoidadi karisu tawra amoy. Nakhoibu kanaga khanakiba leike. Angang asina kanakanaga punge. Maga luna chana tinajaba mioina masak khangna toksenbirakpani hairaki. Maibi adugi wafam aduda babaga imagadi
kari khunggadabano khangamde machinda hek panduna leirami adubo babagi masi akhoi nene sinadi maibiduna hairiba wafam adu bab loina tarami maduna babagi masi sina oina asumna maibiduda hairami moigi hek maningda phatraba maiba amadi lei masanupidusu angang asiga luna tinabani akoina khangdabagi wani makoi angang mase nungainadaba khara leiramgani akoigi angang asidi hanadagi su khara pangzabani maga loinariba angang singadudi mapa mamana takpi tambiraba ngaktani ima maibe imung aduna angang asida nungaitaba malom amadagi kari na toksinbirakpa oiramgani makoi natrabadi atay atopa mi mata leite imung asida yangsanbinaba hairami tawbadabo babaga imaga akoidi nenegi wafam aduda kaya thajaramde haibadi isega luna tinazabi ise dainana su asumna ise da tawramgani haibase thajaramde onadi ima maibi aduna tamna ise se layingbi badagi onadi ise se gyan khar lakpa horakhi madudagi akoisu punga khekngakhi babagi masi aduna hairakiba wafam amadi maibi aduna hairakiba waron pumba loina mayek singna bhap tarakhi oirakliba matau kyasida babaga higasu asuki matik sauningami asukui na pi ngaidagi tinaraga mi hatpa ngamaba haidana yamna saurami ima babasu deina hairba nupi asi isega pi ngaidagi tinajarakpani khanduna machadongna luna tawjabani adubo mana tawthorokpa matau asigadi asuki matik tayonarami isena gyalaba matamdasu nene hoi babaga imaga khoigana iseda waron pumba hangubada isena nupa adugi maramdagi oirangbani hairakhi aduga isega maga college kaminaba matamdasu daina hairiba nupi isina magi bek manungdagi semla phoigumbasi iseda nungtigi pijei hai isena masu saminasi hairubada madi chaningde haidana amatta sade hai akoigi yumdasu singjuni haidana isese kauduna yamna pijarami asumne iseda makoina pijakhiba mayamsida mahei posem toksinbirambo oiramki masigi matung matam khra leiragadi nupa aduga daina hairiba nupi isiga kainakhi iseda su nupa aduna pau phongnanaba honarakhi adubo handakti isena nupa aduda iseda nupi aduna tawramba pumba wari loina tamthoami tawbadabo imaga khoiganadi kanamata hairuranu makoina tawsilamba pumba khangjanadaba saraga isa ngakthokjaduna tumina leiselesi hairami adubo nupa aduna so amu maibadugi machanupi daina hairisida isena tamakpa waron pumba loina wari sarga leiramki aduga nupi eduda su thina ngangamaga nupa adu su atopa nupi ama chenki matau kyasida handakti mapa macha amata oina sapmana duna isena tahonba ngaktani haiduna iseda singnaba horakhi handagi matagum isegi mamita amuba ma ui ahingda su miyo yamana isegi ming kauraga mapana kaukthori haidana isena khoida wari tamakhi babaga imaga koisu handakti isebu kupna senarami maibi eduna so sumna hairakhi ahingda kauri kaina mapanda thohalunu makoina tharakpa phataba laini kariguma madu isena unga thingnaba hek tawkhrabadi masada ngau phairaga chaturibani hairakhi iseda natana imung asidasu akoi kinaba haiduna ahinga thengbada maningmaya thungan gate lomda mi na hebagi makhol amadi angang masana sirum kappagi makhon kiraba matau kyasi tawhalakhi nongmasu imana maning thongda numidangi kon phengingai makoiga tainaba asongma mafam ama lei mafam adudagi masakti udaba karino khangdaba posak ama uwa singadu petrek thektuna imagi nakta changsilakpagi matau ama tawrakhi hai madudagi imasu masidi mong amani khanduna chamba loidriba kolik singadu tengki makhongda hundomduna yum manungda hatho atu sensilakhi maduda babasu sauduna pela amada mapan thungselaga mafam madomda chaisilami matau kyasta baba imasu wakhala malaki makoina atamna singnari ibasi isa nupidani maduna isa se yum asida kuina leiragadi khudong thiba tarani haiduna isegi college hek loibaga lohongmina basilami isegi lohongamdai matam asida su daina hairba nupi asi changakhi mamittu su koilei leiduna isegi awon pot singadu pai duna yengami isena lohongamdai matam asida su magi nupa mukna ise mukna suki matik ayat apan thokhi adubo chinna chin ise de mayum panki ise na mayum panki badu ubada makoisu asuki matik kalami ise hek chat ki bagadi
Lehuriba akwai ahumda amuk onsilaki. Akwai imungda thabak ama chatnaba thorakpada. Hojiki ahan maiba se hek thengnarabadi. Akwai je khudong thiba ama natraga amadi hekta tagalli. Babasu thabak chatpada gari accident masing khangdana thoki. Yumsigi mi loina chathoknakiba matamdasu akwai ga moiga tainaba mafam adomda lai khurambagi mawongda yengbada hainadaba samnagumba marai targa lama set amada hapaga hekta thado ami numituma so khoi mungsi ahingda hekta mengak nagali maiba maibi yenguba matamdasu nakhoi mungi mioi singasi ahing tumingai da thawai satnaba makoina hanjan tawre aduna nakhoi tumasu mi amana ahingda law khumba mengak narabadi amana amabu hodoknau tumbada seksana nakhoi ge laining thawlai mereng khoiramaga tummu madu natrabadi khudong thiba tarani hairaki asumda nakhoi sesu yum masida hana tawramba duga sap manana masada bombom turaga wanthabadu haure haidana pauselaki konadi khosu babagi masi eduda wapam masi haudo ami makoina sumaina sum tawraga leiragadi akhodi yum moina panba ngamaroi mayamda wakalaba sumi ateidadi makoina tawdabana minasu akhoi wapam masi mina lumna lobide hairami maduda babagi masi haladuna sumna hairaki makoi sidri phawdi na khoi yengsalaga adum leirani hanadagi su babai ma leiringai desu akoina hena makoi dagi khonsawi haidana ahan mi phattaba aduna adum yengsalaga laabani tawbada bo han sing leiringai dadi makoi ahan masen wari sanaraga makoina khoida kya thoidokpa henjanbadi ngamde phare ado somda ngang ado amuk haure hairobanina magi hana kari no tawsige do tanarasi hairaki madudagi nene tawraga maibi amada isegi maramda sen hunduna yengbada isegi yum asidagi pukiba awunpot upu kangdon marakta phataba pot ama leiba ure hairaki tasengna madu nupi aduna ise lohongamdaida laambadu da hapsin beramba oiramki konadi posa tu chu isegi upu kangdon singda phak tuna yenguba matamda serang macha amada setna lang ahingba mana yelaga manungda migi yasu manba sanga gi yasu manba polam mama matum targa yaurongki madu hek lathokki badagi sesu toina wanthagan badu phaki adubo akhoi mungdi hauje su mai badu yengthina duna leiri imana su nungti ge haladu isoda kalami akhoi da phataba tawrokpa mioising masa da halaga layong khangdana narga siro haidana adubo makoi gisu hauju phawgi di matam laktri maduna ima baba khoi humsu punamak sing aktok sengtok tuna section na leisari masini mayam ngasigi rian hore story channel asina so amukka hana haizari amaga yangthina ba tokpiro mahi posengi thabak se khara su lepasi ayamana nungai ba natraga mi amana nungai ki ba haibasi akoi na hona zabaki makha poli masida koina migi nungai zabado yangselubaki mathau ta da bra khanjai ai samaksu nungai na ba hona biu migi phataba tawbasi isada kari su kana ba phangdabani wahi ase aroi bada mayam da thamjari mathangi wari da mayam puna muk thengnarasi ngasigidi mayam dagi kaina naba bidai lausari